Khorjei digital world mayamda ngasidi usoi ga mangal gi uti gi samlapa process ma khatang ucharake karam haina thongi haibadu masina taba to recipe to process adum leibe ya kari so kai be leite ai gi hane gi video usoi ga mangal gi kangsu numita usoi mangal uti maga usoi mangal kangsu maga tawjabani aduna usoi ji phajana kholaga pana soira matungda mangal ga ising da tingjan jabani nungdi nungda waram gumba da khoga ahing chupa matingaga nongalaga ayukta thongjabani numita uti maga kangsu gi dei hana uchagre usoi gi kana basi onthokna leigre mangal phawda mangal kang ba phawda onthokna kane aduna makhoi si akhoi gi nungti gi diet ta adum chaba yaba chinja kamani hana hygiene aduna mangal ju changwalaga ising tingsin jarani usoi pana soibedusu hojik punna tingaga ahing chupa ma thamjaga doribani aduna kana bagidi ai amona panjaroi usoi kangsu gi da haijagrabani na hojik smaina punna tingsin jare ahing chupa ma thama matungda nongalaga smaina phange adigi masigi porasi phajana samthokcharani kangsu gi na khaidokre aduga sisina uti gi demakta cooker da hapaga kamtacharani aduna phajana samtholaba mangal ga usoi asoi bagasi cooker da hapchin jare aduna masi kamaga uti gi samlapa process cham process am khatang ucharake adum tongan process adum leibi ya hojik masi cooker da hapchin jare mayam yengminasi khali bo khitang hapchin jare aduga cooker da kamtachar video abigi samtok samjing khar leibege wani mangarak tarur kumba kambi bege aduna sumaina mangarak tarur kumba kama matungda cooker ji hangdoga akoina yengagani amadi somna kanda uyanda thau ngauraga thau yerega maroina am hapchalaga togoda hojik sodium bicarbonate soda bege ka hai International Union of Pure and Applied Chemistry da sodium hydrogen carbonate haina palli masigi sodium bicarbonate sina uti gi mahau amadi nang baje helan ga doribani hawai thrak ki mari mai thara utna thongbusu leine thaini gi matam degi aduna hojik uyanda thawjin jare masida yeine ma maroi na ko pi tilong tespata chanam sing leijare masi yesin jarani aduna hojik masi chau toksin jare aduna masida chau tora matungda somna kandegi soda begam hapa matungda leiraba uti se yesin jaga doini na ko jum soda begam haire sodium bicarbonate Manipuri lon hai tare soda begam kana sodium bicarbonate aduna masi bhajana ngawra matungda cooker dagi mangal usoi hijin jaga dori bani hojik mayam yengminasi hojik jira machal apchin jare hojik video se khone nambada morok thak pa je khone yahogdre adubu uyan jida si haira matungda adum marakta adum morok akangba adum thakpi be yai natra sangi matuina morok powder wagera adum happy be yai adumaina tawi aduna hojik si hapchin jare si utkhayani si sohanba muk pajana uyan jida ko ekta hapag loibna to pajana sohalaga magi thum last ko na hapaga adum yar hojik thum hapchin jari sini aduna mayam haninga leidana thaga phongdok chori morok hapadi yahogdre hai aduna mayamna video sibu share to ko biram ganu channel sibu subscribe to jibu orgadi to biramu mayambu amuka na thaga chari thank you once again